ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯍꯥꯕꯂꯤꯅꯦꯅ ꯃꯌꯥꯝꯅ ꯈꯪꯅꯔꯒ ꯂꯩꯔꯤꯕ ꯍꯅꯨꯃꯥꯟꯒꯤ ꯈꯨꯕꯝꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯃꯣꯡꯕ ꯍꯟꯕ ꯎꯃꯪꯗꯨꯅꯦꯕ ꯍꯥꯏꯔꯤꯕ ꯈꯨꯕꯝ ꯑꯁꯦ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯗ ꯍꯟꯖꯤꯟꯁꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯔꯧ ꯉꯥꯟꯕꯅ ꯍꯧꯖꯤꯛ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯌꯦꯠꯅꯕ ꯀꯟꯐ꯭ꯂꯤꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯍꯥꯏꯖꯒꯦ ꯑꯗꯨꯉꯩ ꯏꯅꯤꯡꯊꯧ ꯁꯔꯥꯏꯔꯣꯡꯕꯅ ꯃꯪꯁꯠ ꯇꯥꯟꯕ ꯆꯠꯄ ꯃꯇꯝꯗ ꯁꯥꯄꯝ ꯆꯅꯨ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯁꯦ ꯂꯧꯔꯀꯥꯟꯗ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕ ꯒꯔꯤꯕ ꯅꯤꯋꯥꯁ ꯄꯣꯛꯂꯕ ꯃꯇꯨꯡ ꯏꯅꯤꯡꯊꯧ ꯒꯔꯤꯕ ꯅꯤꯋꯥꯁꯀꯤ ꯃꯇꯝꯗ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯊꯥꯗꯣꯛꯂꯒ ꯔꯃꯥꯟꯗꯤ ꯙꯔꯃ ꯂꯧꯁꯜꯂꯕ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯑꯁꯤ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯃꯛꯅꯤ ꯈꯟꯖꯔꯤꯕ ꯎꯃꯪ ꯂꯥꯏꯁꯤꯡ ꯑꯁꯤ ꯄꯨꯂꯞ ꯈꯣꯝꯒꯠꯂꯀꯥꯟꯗ ꯃꯣꯡꯕ ꯍꯟꯕ ꯎꯃꯪꯁꯤꯗ ꯄꯨꯂꯞ ꯐꯨꯝꯖꯤꯟꯈꯤ ꯑꯗꯨꯉꯩ ꯏꯪ ꯀꯨꯝꯖꯥ 1951ꯗ ꯏꯉꯥꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯁꯥꯗꯣꯛꯄꯝ ꯁꯥꯏꯄꯨꯒꯤ ꯌꯥꯏ ꯁꯅꯥ ꯀꯩꯊꯦꯜꯗ ꯌꯨꯡꯂꯤꯕ ꯌꯨꯝꯕꯤ ꯑꯁꯦ ꯄꯣꯔꯛꯂꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯍꯥꯕꯂꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯣꯡꯕ ꯍꯟꯕꯒꯤ ꯎꯃꯪ ꯑꯁꯤꯗ ꯄꯨꯔꯛꯑꯒ ꯍꯅꯨꯃꯥꯟꯒꯤ ꯃꯤꯇꯝ ꯁꯥꯔꯒ ꯂꯥꯠꯈꯤꯕꯗꯒꯤ ꯉꯁꯤ ꯃꯣꯡꯕ ꯍꯟꯕꯒꯤ ꯑꯁꯦꯡꯕ ꯈꯨꯕꯝꯗꯣ ꯀꯥꯎꯊꯣꯛꯑꯀꯥꯟꯗ ꯃꯍꯥꯕꯂꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯩꯔꯣꯜ